Nupa khupu khra laktuna ahal oiraba amabu puduna chetkre. Kana su khanghaude khulduda leiriba miyoi singdo ahal nupado kiba pakhatpana masado thak thak nikle. Nupa kharaduna ahal adubo kihanbana chingba kaya ama tobi. Ahal nupado kirup tawduna nupa singduda yengi. Aduga taplapa khonjelda haire. Aibu mafamsida puraklisibu garigino. Ahan, narol chumune. Ngasaidagi hangliba wa mayam se rimba tahangan. Hangisidane sachat kum. Maduna nangi paboygani. Ay tasing khangdabanine. Nupado sawalai. Ahal duda khongpakna safugan na kausili. Ahal nupado masaga sonbaga long na haithakre. Taraklibado uribani adubo hande. Ahal dugi masamdu tap paiduna chingkhatli. Ahal adu nabana loire. Makok du khara sokhibagi chik laubagi mathakta amuke hena nare. Khangba ngamdaduna nupa macha singduda taplapna haire. Isi napagumbani warido phajana sanasi kaidobagini nakhoibo. Ahal duna nganglibadu tade hena dum henjile. Nakandagi nupa amamuk changlaktuna ahal duda safu kanna khupakna tharai. Ahal do leimaida upsinduna tai. Tauriba mataudu yengba ngamde minungse yaudaba misak amagi matawni. Kari thamoino aduk thamoi kanba ahal oiraba miyoi aduda aduk minungshi leitaba makhoigi aningba apamba khangba ngamde haibagi damakta tauriba thawong singdo ahal nupado SHARMA pi honduna ichasa ei da singda khangdabani ne nakhoigi potto ei da singna khangdi kari khangdaba kaigi khangdabano khangpham thokpani nanga kaurabani nangbo natraga kausinari baibaduro ibungo ai khangde madugi maramda shupnagi mana hairamba khaktani ai madugi maramda manung hanjinade ai khangdabani tasingna khanglabade ai icha singda haidur anine ahal adu koiraga hojik phawna chin thirine kayam kuina lotpa ngamdoino nangna si haiduna leimaida tariba ahal duda pukchep oirab safuk kana mu kausile ahal oibana masadu padrak tare machi lengda hiptuna leikre nupadu sor holiba haina yeng khajik sor honbagi samil phangi pocket tagi phone lauthokduna contact list changduna kanagumba amada call tawi call du hek tawbaga adumak paikhale call du hek paikhalakbaga nupadu taha sor sidi khara holi kamdawjige paukham phangdrabo phangde lushin krayare matamangan gano wahai se hairam laga call du kakthatre yathangi matung inna call du thamkhraga makhutuna kanda tingthora ibadugi maram khanglaba nupa naha ama changsinduna makhutta nongmaidu sinai nupa du nongmaido ahal du da em tawduna le matam mangan biyade nangsu natawgi manaktu chalone ha si haiduna nongmaido ahal adugi thabak aduda maru ama kapsele ahal adu khudakta thawai ga hakchanga khaidok nakre asiba hakchangdo gari da hapchele aduga Tamenglong tamna haithare mirak narak yengduna Tamenglong gi manungda leiba kamai haiba khun adugi chingya mayada asiba hakchangdo hundoklamle chingdagi pam yalaga kumtharakpa khunja singa thengnaduna khudakta police report pe police to mafamduda laktuna yengi aduga group ta asiba hakchangdugi photo amaga loinana message ama thai constable amana unknown dead body found in Kamai village Tamenglong district somda mani tombado message ton lakpaduda pocket tagi phone du yengduna le adubo message to ubada mani tomba ngakpa thasadaba magana loikre misak to ubada heina tu chungkiba khanghaude misak to atei kana sunate Siro Express ki chief editor amabo tarai hatlambado ingangai mani tomba mayumromda hatho hanjile machagi matau ubada mamado ngaklapna sumangda leptuna yengduna lehawi yumgi dress to taha hongdoktuna uniform sechile aduga hatho makhada kumtharaktuna garage room da changkre machagi matau ubada mama ibemado machagi matung inare hai nangbu thabak leitre haibadai ni ngaside emergency case amlai chataba yadrima wahai se hairam laga mani tomba hobe gari da kakhatuna thawkre
ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯅꯤꯇꯣꯝꯕ ꯑꯣꯐꯤꯁ ꯍꯦꯛ ꯌꯧꯕꯒ ꯐꯥꯏꯜ ꯃꯔꯣꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯐꯥꯏꯜ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯣꯁꯤꯁꯨ ꯂꯥꯛꯇꯨꯅ ꯃꯅꯤꯇꯣꯝꯕꯗ ꯁꯦꯜꯌꯨꯠ ꯄꯤꯔꯤ꯫ ꯃꯅꯤꯇꯣꯝꯕ ꯑꯣꯁꯤꯗ ꯌꯦꯡꯗꯨꯅ, "ꯀꯝꯗꯧꯕꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ?" "ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯗ꯭ꯔꯤ ꯁꯥꯔ." "ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯄꯨꯈ꯭ꯔꯕꯣ?" "ꯄꯨꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯋꯦ ꯁꯥꯔ." "ꯀꯔꯤ ꯃꯔꯝꯒꯤ?" "ꯊꯧꯑꯣꯡꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯅꯤ ꯁꯥꯔ." "ꯀꯩꯗꯧꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗꯦ." "ꯁꯥꯔ, ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯚꯤꯛꯇꯤꯝꯁꯤꯁꯨ ꯇꯔꯥꯏ ꯀꯩꯁꯨ ꯊꯥꯗꯣꯔꯛꯑꯔꯣꯏ." "ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃ, ꯉꯔꯥꯡꯒꯤꯗꯨ ꯐꯥꯎꯕ ꯀꯦꯁ ꯁꯣꯜꯚ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯉꯁꯤꯅ ꯏꯅꯧ ꯅꯧꯕ ꯑꯃ." ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞ ꯋꯥꯗꯨ ꯍꯧꯗꯣꯔꯛꯏ꯫ "ꯅꯤꯡꯊꯦꯝꯒꯤ ꯀꯦꯁꯇꯨ ꯀꯅꯥꯅ ꯄꯥꯏꯈꯤ ꯈꯪꯕ꯭ꯔꯥ?" "ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯤ ꯁꯥꯔ, ꯁꯤꯔꯣ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯔꯤꯄꯣꯔꯇꯔ." "ꯁꯥꯔ, DGPꯅ SP ꯑꯣꯏꯔꯤꯉꯩꯗ ꯄꯥꯏꯔꯝꯕꯅꯤ." "ꯃꯥꯒꯤ ꯐꯥꯏꯜꯅꯤ ꯊꯤꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯐꯪꯗꯦ." "ꯀꯩ ꯃꯔꯝꯒꯤ ꯁꯥꯔ?" "ꯀꯩꯅꯣꯝꯃ ꯌꯦꯡꯅꯤꯡꯕ꯭ꯔꯣ?" ꯑꯣꯁꯤ ꯇꯨꯃꯤꯟ ꯂꯩ, ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞꯅ, "ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯉꯥꯏꯔꯁꯦ꯫ ꯉꯁꯤ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯧ ꯁꯥꯔ, ꯄꯤꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ." "ꯔꯤꯄꯣꯔꯠ ꯐꯪꯕꯒ ꯍꯥꯏꯔꯛꯑꯣ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯗꯣ ꯚꯤꯛꯇꯤꯝꯒꯤ ꯃꯌꯨꯝꯗ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯁꯟꯗ ꯈꯔ, ꯌꯨꯝꯗ ꯈꯔ, ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯤ ꯏꯍꯧ ꯍꯧꯕ ꯍꯧꯅꯔꯛꯏ꯫ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁ ꯍꯣꯏ ꯄꯥꯎ ꯇꯥꯔꯦ꯫ ꯑꯅꯤꯗꯨ ꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯁꯤꯟꯊꯣꯏꯕꯅ, "ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯅꯥꯅ?" ꯃꯦꯀꯤꯔꯥꯁꯅ, "ꯃꯥꯅ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯗꯣꯏꯅꯣ? ꯆꯤꯐ ꯏꯗꯤꯇꯔꯗꯨꯒꯤ ꯃꯔꯥꯜꯗꯨꯕꯨ ꯀꯩ ꯂꯩꯒꯦ?" "ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕꯅꯤ." ꯁꯤꯟꯊꯣꯏꯕ ꯉꯛꯂꯞꯅ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯛꯏ꯫ "ꯀꯩꯕ?" "ꯑꯗꯨꯗꯤ ꯃꯔꯤꯁꯦ ꯑꯃꯁꯨ ꯃꯥ ꯈꯪꯕ ꯖꯥꯠꯂꯥ? ꯃꯉꯣꯟꯗꯁꯨ ꯁꯤꯟꯅꯔꯝꯖꯥꯠꯂꯣ?" ꯃꯦꯀꯤꯔꯥꯁꯅ, "ꯄ꯭ꯔꯨꯐ ꯂꯩ ꯍꯥꯏꯕ ꯈꯪꯉꯖꯥꯠꯂꯥ?" "ꯈꯪꯉꯝꯕ ꯌꯥꯏ." "ꯈꯣꯡꯊꯥꯡ ꯑꯃ ꯍꯟꯊꯔꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯅ ꯂꯧꯈ꯭ꯔꯦꯅꯤ." "ꯃꯦꯀꯤ, ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯃ ꯁꯣꯟꯊꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥꯅꯦ?" "ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯁꯤꯔꯥ, ꯂꯩꯁꯤꯟꯈꯤꯁꯤꯔꯥ? ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯕꯗꯤ?" ꯃꯦꯀꯤꯔꯥꯁ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯁꯤꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯣꯏꯕꯅ, "ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ, ꯑꯊꯨꯕꯤꯗ." ꯃꯦꯀꯤꯔꯥꯁ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯅꯔꯕ ꯃꯇꯨꯡ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ꯫ "ꯌꯧꯅꯕ ꯂꯥꯟꯊꯦꯡꯅꯔꯁꯤ꯫ ꯀꯔꯤꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯗꯣꯏꯕ? ꯌꯦꯡꯅꯔꯁꯤ, ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ." ꯉꯥꯊꯗꯨꯅ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯏꯇꯤꯡ ꯇꯤꯡꯅ ꯐꯝꯗꯨꯅ ꯂꯩ, ꯑꯗꯨꯒ ꯁꯤꯟꯊꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯊꯨꯕꯤꯗ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯆꯠꯁꯤ." ꯁꯤꯟꯊꯣꯏꯕ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "Chahi 8 ꯍꯦꯟꯅ ꯁꯥꯟꯅꯔꯛꯂꯕ ꯂꯤꯂꯥꯅꯤ. ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯅ. ꯀꯨꯏꯃꯟꯈ꯭ꯔꯦ." "ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯠꯈ꯭ꯔꯦ. ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." "ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯃꯦꯀꯤ?" "ꯇꯥꯔꯣꯏ. ꯈꯪꯗꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯂꯒ ꯃꯈꯣꯏꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ." "ꯍꯣꯏꯅꯦ, ꯃꯣꯏꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ. ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯣꯡꯖꯕꯗ ꯃꯣꯏꯁꯨ ꯋꯥꯍꯟꯕꯗꯤ ꯄꯥꯝꯗꯦ." ꯃꯦꯀꯤꯔꯥꯁ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤꯇꯣꯝꯕ ꯃꯌꯨꯝ ꯍꯟꯗ꯭ꯔꯦ, ꯑꯣꯐꯤꯁꯇ ꯑꯗꯨꯃꯛ ꯂꯩ꯫ ꯑꯌꯨꯛꯀꯤꯅꯤ ꯍꯥꯏꯗꯅ ꯆꯥ ꯊꯛꯏ꯫ ꯑꯣꯁꯤꯁꯨ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞꯅ, "ꯔꯤꯄꯣꯔꯠꯇꯨꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯒꯦ?" "ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ. ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯧꯕ ꯍꯥꯏꯕ ꯋꯥꯁꯤꯗ ꯇꯥꯔꯤ." "ꯍꯣꯏꯅꯦ, ꯑꯍꯦꯟꯕ ꯀꯩꯁꯨ ꯐꯪꯉꯣꯏ. ꯅꯣꯡꯃꯩ ꯕꯨꯂꯦꯠ ꯇꯥꯕꯗꯨꯗ ꯋꯥ ꯂꯣꯏꯔꯦ." "ꯃꯈꯥ ꯂꯩꯇꯦ. ꯃꯈꯥ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯣꯏꯅꯤ, ꯁꯤꯒꯤ ꯃꯈꯥꯗꯤ." "ꯁꯥꯔ, ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ." "ꯁꯥꯟꯅꯁꯦ. ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ. ꯃꯣꯏꯅ ꯇꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯋꯥꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯣꯔꯤꯕꯅꯤ." "ꯑꯗꯣ ꯁꯥꯔ, ꯅꯤꯡꯊꯦꯝꯒꯤ ꯐꯥꯏꯜꯗꯣ..."
DCPꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤꯁꯨ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯕꯅꯤ ꯅꯤꯡꯊꯦꯝꯒꯤ ꯀꯦꯁꯇꯨꯁꯨ ꯁꯥꯔ ꯏꯔꯥꯏ ꯂꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯔꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯀꯥꯏꯅ ꯍꯥꯏꯅꯈꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯈꯤꯗꯦ ꯀ꯭ꯂꯣꯖ ꯇꯧꯁꯦ ꯍꯥꯏꯕ ꯋꯥꯗꯨꯗ ꯄꯨꯝꯅꯃꯛ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯣꯁꯤ ꯉꯥꯛꯂꯞ ꯇꯧꯅ ꯃꯅꯤꯇꯣꯝꯕꯗ ꯌꯦꯡꯂꯛꯏ ꯀꯩꯕꯨ ꯁꯥꯔ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯃꯆꯥꯁꯤꯡꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯕꯨ ꯅꯪ ꯑꯣꯏꯔꯗꯤ ꯀ꯭ꯂꯣꯖ ꯇꯧꯒꯗ꯭ꯔꯅꯦ ꯈꯜꯂꯨꯅꯦ ꯑꯣꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯊꯣꯛꯂꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯏꯃꯥꯟ ꯃꯥꯟꯅꯕꯗꯧꯅ ꯇꯧꯏ ꯑꯁ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯍꯜꯂꯦꯗ ꯁꯥꯔ ꯃꯊꯪ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯑꯋꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏ ꯑꯋꯥꯕꯁꯨ ꯁꯔꯨꯛ ꯌꯥꯁꯦ ꯑꯗꯨ ꯁꯥꯔ ꯅꯍꯥꯟꯒꯤ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤꯗꯨꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯗꯨꯗ ꯁ꯭ꯇꯦꯁꯟꯗꯨ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯔꯦ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯤ ꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯩ ꯈꯪꯉꯕꯅꯤ ꯀꯝꯗꯧꯅꯤ ꯇꯧꯏꯁꯤꯗꯤ ꯏꯔꯥꯡꯗꯣ ꯊꯥꯖꯗꯅ ꯀꯟꯈꯠꯂꯛꯏ ꯃꯅꯤꯇꯣꯝꯕ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯣꯁꯤꯅ ꯈꯥꯝꯃꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏ ꯃꯅꯤꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯔꯨꯝꯗꯨꯗ ꯐꯝꯂꯒ ꯂꯩ ꯏꯔꯥꯡꯗꯨ ꯄꯥꯛꯅ ꯅꯦꯝꯊꯗꯦ ꯀꯦꯁ ꯃꯌꯥꯝꯗꯨꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯛꯄ ꯏꯍꯧꯅꯤ ꯃꯅꯤꯇꯣꯝꯕ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯋꯥ ꯂꯥꯡ ꯉꯥꯡꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯔꯥꯡ ꯈꯖꯤꯛ ꯅꯦꯝꯊꯔꯦ ꯍꯥꯏꯕꯒ ꯃꯅꯤꯇꯣꯝꯕ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯗ ꯂꯥꯛꯏ ꯚꯤꯛꯇꯤꯝꯒꯤ ꯂꯣꯏꯅꯕꯤꯗꯣ ꯃꯈꯣꯏ ꯎꯕꯗ ꯇꯔꯥꯝ ꯀꯧꯁꯜꯂꯛꯏ ꯃꯅꯤꯇꯣꯝꯕ ꯍꯣꯏꯁꯨ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨ ꯇꯞꯂꯞꯅ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯁꯥꯔ ꯂꯩꯇꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯁꯨꯅꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅꯗꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯦ ꯍꯥꯏꯗꯅ ꯐꯅꯌꯥꯝꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯦ ꯑꯩꯒꯤ ꯋꯥ ꯃꯥꯅ ꯇꯥꯕꯤꯈꯤꯗꯦ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯃꯝꯕꯒꯤꯅꯤ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯆꯝꯇꯛꯄ ꯋꯥꯍꯪ ꯈꯔ ꯍꯪꯉꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁ꯭ꯋꯥꯏꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯐꯪꯕꯅꯤ ꯁꯥꯔ ꯅꯨꯃꯤꯠꯇꯨꯗ ꯀꯔꯥꯏꯗ ꯆꯠꯄꯤꯒꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯁꯥꯔꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥ ꯑꯣꯐꯤꯁꯇ ꯆꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯅꯧꯕ ꯑꯃ ꯋꯥꯡꯉꯨꯗ ꯂꯩ ꯃꯗꯨ ꯌꯦꯡꯉꯨꯅꯤ ꯍꯥꯏꯅꯅꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯃꯔꯛꯁꯤꯗꯗꯤ ꯄꯥꯎ ꯐꯥꯎꯅꯕꯤꯕ꯭ꯔꯥ ꯃꯦꯗꯥꯝ ꯄꯨꯡ 11 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯥ ꯍꯜꯂꯛꯑꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯥꯟꯅꯗ꯭ꯔꯦ खरा थेंजिलक्पा पुंग मरी खरा तारक्पा स्वाइदा कॉल तवे अनिरक अहानबदा चले अदुगा कोनबदादी चटकिद्रे नॉट रीचेबल हाइदना हाइरे अखोइसो नेटवर्क यादबगिनी हाइदना खंदोक्लुरे अदुगा ngayhak leiragadi पाव अदुम फंगले मनितोंबा कपलिबदु यसिनिंगददुना ngayhak तुमिन ले अदुगा तपलपना वादु मखा अमुक तारे अइसु पावसे ताबदा खरा दिंगकिबनी समासे फत्तबा मोटपा मियोइदना पिक थले कमदौना मयाम सिबु chamthokani bungo achumba tawi haidana nakhoisu awafamda taba yaribani miyoiba haibase naktra mina mi hali isordi haijaraga yaido hojik isor kidre mi si oina kire khwaidagi sathi base mi oiramle फत्तब लौशिंग खतने लौसिलिसे फिल्म ड्रामा दा उतलिबा मयामदो सी तौगनु फते हाइना तागलिबनी अदुबु मखोइसिंगना फते हाइना उतलिबदो अदु ओइना लौसिलिबसी सेमदोकपा मी अमगी वाखल एखोइने एकता सेमदोकपा ngamde हाइदुनी ग्यान दादेदा नखोइगी सरगिदो लंगला लंगजिन फंगनबा तौसी चंगनिंगबा मतम चंगजसना होय मेडम एखोइना ngamba mateng tौजगी सिदी एखोइगी थौनी अदो वहांग अमतगा नुपीदु होई मखा तारउ तारी हाइबगी मवोंगदा मंगक्तु नोमले इंसिडेंट थोक्ट्रिंगी ममांगसिदा सरगा मियोय कना कना उनखिबगे खंगबियोब्रा मेदा नुपीदु वाखल ngahak खल्ले युमददी कना सुलाक्ते नोंगमा अंगांग अमना तंबदा नुपा अनि अहुम लाई हाइना हाइरे नुमित क्यानि मुकी ममांगदा नुमित 10 मुकी ममांगदा फुटेज लेरम खेद्रा अदुदी ऑफिस ता चट्रदी खंगोय आई दिसिगुम बसे कया खंगदे थमोन सो हाइरमदे मैडम ने खर सेनबियो
ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯂꯥꯏꯅ ꯌꯥꯊꯣꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯂꯥꯏꯅ ꯌꯥꯔꯛꯏꯕꯅꯤ꯫ ꯃꯅꯤꯇꯣꯝꯕ ꯍꯣꯏꯁꯨ ꯊꯤꯟꯊꯕ ꯇꯧꯗꯦ꯫ ꯊꯣꯛꯂꯛꯇꯨꯅ ꯑꯣꯐꯤꯁ ꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯅꯨꯡ ꯆꯪꯗꯨꯅ ꯐꯨꯇꯦꯖꯁꯤꯡꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯊꯤꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯐꯨꯇꯦꯖꯁꯤꯡꯗꯣ ꯃꯪꯂꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕ ꯐꯨꯇꯦꯖꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯓꯨꯝ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯐꯖꯅ ꯎꯕ ꯉꯝꯗꯦ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯟꯕꯅ꯫ ꯃꯅꯤꯇꯣꯝꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣꯗꯣ, ꯑꯗꯨꯕꯨ ꯃꯇꯦꯛꯇꯨꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯉꯝꯗꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯤꯐ ꯏꯗꯤꯇꯔꯒꯤ ꯔꯨꯝꯗꯨꯗꯤ CCTV ꯊꯦꯠꯂꯝꯗꯦ꯫ ꯃꯅꯤꯇꯣꯝꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯣꯐꯤꯁ ꯔꯣꯝꯗ ꯂꯥꯛꯏ꯫ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯃꯇꯣꯝꯇ꯫ ꯚꯤꯗꯤꯑꯣꯗꯨꯅ ꯃꯇꯦꯡ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯦꯡ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯤꯝ ꯈꯔ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯛꯄ ꯃꯐꯝꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯗꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯍꯟ ꯈꯔꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯪꯕꯅꯤ ꯍꯥꯏꯕ ꯋꯥꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯑꯍꯦꯟꯕ ꯋꯥ ꯇꯥꯕ ꯐꯪꯗꯦ꯫ ꯃꯅꯤꯇꯣꯝꯕ ꯃꯊꯥ ꯁꯥꯅ ꯔꯨꯝꯗꯨꯗ ꯐꯝꯂꯒ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯇꯣꯝꯕ ꯚꯤꯛꯇꯤꯝꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯆꯠꯂꯤ꯫ ꯑꯅꯧꯕ ꯄꯥꯎ ꯀꯔꯤ ꯂꯩ, ꯀꯔꯤ ꯐꯪꯏ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯏ꯫ ꯃꯅꯤꯇꯣꯝꯕ ꯍꯔꯥꯎꯕ ꯁꯛꯐꯝꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯁꯣꯝꯕꯨ ꯇꯁꯦꯡꯅ ꯎꯕꯤꯍꯧꯕ꯭ꯔꯣ?" ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯥꯔꯤꯍꯟꯒꯤ ꯑꯣꯐꯤꯁꯇ ꯔꯤꯄꯣꯔꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥꯗꯣ ꯃꯅꯤꯇꯣꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ "ꯐꯖꯅ ꯁꯦꯡꯅꯗꯤ ꯑꯩꯁꯨ ꯎꯕ ꯉꯝꯗꯦ ꯁꯥꯔ, ꯃꯔꯝꯗꯤ ꯃꯥ ꯃꯥꯛꯁ ꯀꯩꯀꯥ ꯎꯞꯁꯤꯟꯕꯅꯤꯅ ꯈꯔꯗꯤ ꯋꯥꯏ꯫ ꯃꯃꯤꯠꯇꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ? ꯐꯤꯕꯝꯅꯆꯤꯡꯕ ꯆꯥꯎꯔꯥꯛꯄ ꯑꯃ꯫ ꯚꯤꯗꯤꯑꯣꯗ ꯎꯕꯗꯤ ꯃꯌꯦꯛ ꯁꯦꯡꯗꯦ, ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ꯫ ꯑꯅꯤ ꯂꯥꯛꯄꯗꯣ ꯑꯃꯗꯤ ꯃꯌꯥꯡ ꯀꯪꯉꯤ, ꯑꯗꯨꯒ ꯑꯃꯗꯨꯅ ꯃꯁꯥꯗꯨ ꯈꯔ ꯋꯥꯡ ꯆꯥꯎꯏ, ꯑꯔꯥꯎꯟ 5.9 ꯁ꯭ꯋꯥꯏꯒꯨꯝꯕꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯂꯥꯛꯄꯤꯌꯨ, ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤ, ꯂꯥꯛꯆꯒꯦ꯫ ꯍꯌꯦꯡ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ?" "ꯍꯣꯏ, ꯂꯥꯛꯑꯣ, ꯀꯥꯏꯗꯦ꯫ ꯄꯥꯎ ꯐꯥꯎꯅꯁꯦ, ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯅꯨꯄꯥꯗꯨꯗ ꯄꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯄꯤꯗꯨꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯇꯩ ꯑꯇꯩ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯇꯨꯝꯗꯕꯒꯤ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯔꯕꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯋꯥꯕ, ꯇꯨꯝꯗꯕꯒꯤ ꯁꯛꯐꯝ ꯑꯗꯨꯃꯛ ꯎꯕ ꯉꯝꯃꯤ꯫ ꯃꯅꯤꯇꯣꯝꯕ ꯑꯣꯐꯤꯁꯇ ꯆꯪꯂꯝꯗ꯭ꯔꯦ, ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯒꯥꯔꯤꯗꯣ ꯒꯔꯥꯖꯇ ꯈꯥꯝꯂꯝꯂꯕ ꯃꯇꯨꯡ ꯃꯈꯣꯡꯗꯣ ꯆꯣꯛꯊꯕꯅ ꯋꯥꯔꯕ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯄꯨꯟꯁꯤꯒꯤ ꯊꯥꯡꯗꯕ ꯌꯥꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯃꯒꯨꯝ ꯌꯨꯝꯔꯣꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯃꯆꯥꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯥꯡꯒꯣꯟꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯑꯋꯥꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯂꯛꯏ꯫ "ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯏꯆꯥꯕꯣ?" ꯃꯅꯤꯇꯣꯝꯕ ꯃꯃꯥꯒꯤ ꯃꯇꯧꯗꯣ ꯃꯥ ꯈꯪꯏ꯫ ꯃꯥꯅ ꯋꯥꯏ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯔꯛꯀꯗꯕ ꯋꯥꯗꯣ ꯃꯥ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯁꯨ ꯋꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯨꯝꯂꯕꯁꯨ ꯏꯆꯥꯗꯤ ꯆꯥꯎ ꯁꯥꯡꯂꯕꯅꯤꯅ ꯍꯥꯏꯖꯤꯟꯅꯕ ꯍꯩꯔꯦ ꯍꯥꯏꯕ ꯋꯥꯁꯤ ꯀꯣꯆꯤ ꯀꯣꯠꯂꯒ ꯉꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯥ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯃꯃꯥꯅ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯤꯄꯥꯏꯕꯗꯣ ꯃꯥ ꯈꯪꯏ꯫ ꯍꯦꯛ ꯍꯦꯛꯁꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯥꯡꯊꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯎꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯃꯨꯡꯅꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ, ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯅꯕ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯂꯛꯃꯟꯗꯕꯗꯨꯗ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯥꯏ, ꯍꯪꯂꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯥꯎꯗꯤ ꯈꯨꯝꯂꯛꯎꯗꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ." "ꯄꯣꯊꯥꯎꯔꯒꯦ, ꯏꯁꯥꯁꯦ ꯈꯔ ꯆꯣꯛꯊꯔꯤ." "ꯑꯩꯅꯅꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯅꯄꯥ ꯅꯆꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ? ꯋꯥꯕꯗ ꯂꯣꯏꯔꯦꯗꯅ, ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗꯦ." ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯉꯥꯡꯂꯛꯏ꯫ ꯃꯅꯤꯇꯣꯝꯕ ꯅꯨꯡꯇꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯃꯟꯗꯅ ꯃꯥ ꯋꯥꯔꯕꯅꯤ꯫ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯃꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯆꯥꯅ ꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ, "ꯍꯥꯏ, ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ? ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯗꯕ꯭ꯔꯕ?" ꯃꯅꯤꯇꯣꯝꯕ ꯁꯥꯎꯔꯪꯅꯅ, "ꯏꯃꯥ, ꯑꯩ ꯋꯥꯔꯤ ꯉꯁꯤꯗꯤ, ꯗ꯭ꯔꯃꯥꯗꯨ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ?" ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯃꯒ ꯃꯅꯤꯇꯣꯝꯕ ꯈꯣꯡꯊꯥꯡꯗꯨ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯁ꯭ꯇꯤꯌꯔꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯇꯣꯛꯍꯜꯂꯅꯤ꯫ ꯏꯃꯥ ꯃꯤꯍꯨꯟ ꯁꯨꯗꯦꯀꯣ, ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯄꯥꯈꯠꯍꯟꯒꯅꯨ꯫ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛꯇꯪꯅ ꯊꯕꯛꯂꯅꯦ, ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯁꯤꯀꯣ."